Manipur ki law and order hozi kari fibam da leiri democratic oina khanba elected Leingak ama leiri haibagi wahanthok Manipur da leiribra haina India Bloc ki maike degi hanglakle wafuma se ngarang kautruk ta drone season aduna bom kaya thadaraktuna miyam aso apan ase ana nangan kibaga mari leinana ngasi India Bloc na Manipur governor da memorandum pisin baga mari leinana Congress bhavan da pangthok kiba paugi mifam da Paumi Singa Unaba Amada CLP ki leader o Ibo Vina Fangto Kibane. India Bloc ki member ke Anasar Yaduna Pangto Kiba Paumi Sing Unaba Aduda o Ibo Vina Makata na hai Manipur da Hozi Kuki militant Singna drone season aduna bom kaya thadaraktuna micham miyam lekhitaba yaure. Technology ki chaukalaba matamasida Ras Bhavan amade Chief Minister ke Bangalore's Sep Oiribra. Masida India Leingak na tuminna kumai oina yengduna leire Manipur miyam masi karishu leite haina lawduna leiribra amaromda Manipur da leiminari pasing amana amabo hatok naduna angamba aduna palhaurasu haina khallibra haiba wafam thamlakli Manipur si part India ki part amane ne lawbi ba targadi nation sigi security da masi threat tauba natra haibise masine ba si yoro bhauda adum Bharat Sarkar gi moigi agenda aron ba hidden agenda or maybe secret agenda leiraga kari kana na ba Manipur praja sing sidi ka sunate da sining ma si sunor haina khanna yengi bra haibise khoi Manipur da leiba praja sing da natana India da or Prithvi da North East da leiba praja sing da sigi stage or kanda akoi kari to we ai haibise akoi question tawjeri ko mase ana I wafam krasi mayam da thamjabani stage si yoksale haiga aduna khoi kari to we ai haibise khoi chu sai dagi ngarang dagi khoi khana jabani